Online Manipuri Numidangi Pau Yingbiriba Pumnamang Puthoi Laishamna Kurumjari Ahanbada Maruiba Pau. Kuki Singna victim Amasung Naga Miam the Lale Haizagadabani Liang Mai Naga Council Eastern Zone Senapati District Ki Ke Luing Ram the Kuki Furufki Gang Kutpu Amana Naga Nupi Amabunung Til Bob the Fu Dunatam Tibamong Chathar Kibitawong Adubu Liang Mai Naga Council Eastern Zone Gimaike de Yakan Mamong the condemned Taragli. Loina Pungkun Marigi Manungda Kuki Furufki Makok Tongba Luching Basing victim Oiribi Asida Formal oina lale haizagadabani hairagli Kangpupi district ke Lungwi Ramda village ta Mulai Kuki village ki mioi sing laktuna liang mai naga nupi ama fubada natana yumpham se mathing khibagi mahwa haudagi Makhan village area da total sadam Thakre lambida naga furuf ki miyam thoraktuna chathok chasin thingbagi khongjang chathari Nakal amarom da ngarang Kuki singna chathakiba thawong adubu liang mai naga council Eastern Zone Manipur na kan mamong da yaning da phongdorok pagaloina na thawdo aduda chenari ba Kuki singi mathakta action lokhatna ba mari leina ba authority da taksin kre masigi mathakta pungkun marigi manung da Kuki singna victim amasung naga miyam da lale haijagadabani kariguma tumina leisilabadi Naga miyamgi punsi kanjana ba thabak lokhalagani amadi maduda thorakpa fafatagi daita bomba Kuki singna pujagadabani haina Jackson warol thamkre panba yabadi ngarang Kangpupi district ki manung chanba konsa khulganakna leiriba ke Lungwi Ram Naga village ta village authority na children orphan home ama amasung khulgi yum khara sanaba JCB sizinaduna laibak temduna yumpham thonki tanja aduna yumpham thonba yarwe haina Mulai Kuki village ki naha singna law khongduna laklaga athing ba pibada natana chahi miyai chalabi Lungwi Ram Naga village ki nupi amada khut tharakpagi thodok thokibani Masing yamlaba nupi singna ngak senduna Kuki terrorist singna leramba uyok chingi bunker number 1 fawba lambi sembagi thabak khumang chawsin bangamkre Kuki terrorist singna matam kuina makhoi ki camp oiduna bunker kaya saduna leramba Imphal East district ki lamlai AC ki manung channa yengang pokpi amadi santi khongbal gi mamang thangba sarukta leriba uyok ching yoba fawba security changsin duna leinaba ngasi lambi sembagi thabak khumang chawsin na changsin bangamkre lambi sempham da leiba khunja khara na pauche sida phongdorokpagi matung inadi yengang pokpi amadi santi khongbal maningdege uyok ching yoba lambi ki saru asigi ahum thokpagi ama ngasi numit yung bapung 12 fawbada ahanba Kuki terrorist singna bunker saramba mafam adu fawba lambi kakpagi thabak fazana changsin bangamle lambi kakpagi thabak asida JCB ama Proclaim ani sijenari aduga masing yamlaba maikai adonggi nupi oibi singna numit nini chupna hingyarek tuna ngak senbagi thabak chathari lambi sembada sijenari ba JCB amadi Proclaim masjid ani asi lamlai kendragi MLA na pirakpani Hauzik hana Kuki terrorist singna leramba uyok ching mathakta BSF kangbu leiduna ngak senbagi thabak chathari aduga chingkha gi saruktana CRPF amadi state police ki kangbu leiduna ngak senbagi thabak mapung fa na chathari hairi Khunja khara na makha tana phongdorakibagi matung innadi yengang pokpi amadi santi khongbal gi uyok ching gi su mathak ithang thangba ching gi sarukta hauze Kuki nupi ke achang silaktuna mafam aduda leiri loina na army ki mioi khara su mafam aduda lei haibagi pau phangi Kuki nupi singna mafam aduda hingyarek tuna leiriba si hana Kuki terrorist singna leramba uyok ching gi bunker sing aduda makha tana Kuki terrorist sing leishin ba yana ba chang silakpa khongjang ni hairi Accident hokpada CRPF personnel ahum Sokle ngasi ayupung nipan rom taba matamda 143 suba CRPF battalion C company gi personnel singna tongba gari amanone district ki rank pangda accident hokpada gi gari aduda tongba personnel ahum soktuna laikan nakre Prestam phangma paugi matung ina lamfel da leiba 143 suba CRPF battalion gi personnel singna tongba bus registration number AH01MC 7131 asi rank pangda accident hokibani hari maduda gari aduda tongduna lakpa CRPF ki ASIB Govind Raju Ramesh Chandra amadi driver Surendra Kumar sopan nangki B Govind Raju ki kokta sokpadagi none hospital da pukhatuna hauzik laikanari aduga Ramesh Chandra amadi Surendra Kumar na khongi sarukta sokpadagi nungba hospital da hauzik laikanari hairi